Lengaki Transport Department ki makhada lairiba Manipur State Transport MST asi ningthina chalaiba ngamnaba office asida casual amadi daily wages oina thabak tawriba sing asi contract ki thakta on khatnaba transport minister Kasim Basum na house ki puling chingsinkhre Wafam masing asi ayuk chathakiba assembly session aduda andro AC gi MLA TS Shyam Kumar na question hour session da pukhalakhiba star question number chaniga marfu nithoi ki paukhum oina minister Kasim Basum na thamkhibani MLA TS Shyam Kumar na hanglakhiba wahang amagi paukhum piraduna minister Kasim Basum na makha tana hai transport department ki oina bus kunthra mari lei hauze Manipur gi mafam nipan da service tawri mafam sing adudi Imphal lagi Kakching Imphal lagi Bisnupur Imphal lagi Laisangthem Imphal lagi Mayang Imphal lagi Moirang Imphal lagi Chandel Imphal lagi Yaripok amasung Imphal lagi Kakching lamkhai ni hauze Manipur da thokliba irang asi thokthringai mamang dadi chingi mafam kungama thoida service pirambani adubu irang asi thokpadagi changba yaba amadi yadaba mafam kaya leibadagi mafam nipan asi khaktamak service tawbani MSTSC regular post oina MCS grade 1 amakhakna chalaiduna leibani MSC gi atai staff amadi driver sing di casual amadi daily wages ngaktani irang asna maram oiraga casual la leiramba driver sing adusu chathok sasinda khudong chadabadagi thabaktagi ayamba pothana khrei masina maram oiraga MSC gi bus sing asi thawinaba driver ki masing yamna watle MSTSC ningthina chalaiba ngamnana ba casual amadi daily wages sa thabak tawriba worker sing asi contract ki thakta pukhanana ba khonaba gi tangai fadaba lei mamang sahi gi budget ta MSC gi oina kaitharakliba senfam ase lakh marifu khaktani masida miyam office ase sel thum miyam na marang kaibo oina ubigeno maram aduna MSC ase chalaiba ngamnana bo honabada lenga ki tongan ba department singna sumating pangbiu haina minister Kasim Basum na house ki puning chingsinki adu hujik sida asaina pankhiba akhoi gi MSC sida daily wages adu casual da shuba driver sing se mafam sida hujik madam sida chatpa yaba yadam su ama adu mathaka moi ki service ke sida su moi bo khoina namna thawhan ge adu duty bi ge have su misi ma sidi awawa amale aduna yarudi sigi danja silauga MSC gi worker sing se hujik ayam se only MCS grade 1 ama khak ran do company adu moi me am se daily wages salary ba casual riba sima sidi sisu akhoina khatnara ka moi si akhoina contract oina thob yabra dukmat yingsilaga mafam hairiba jingdasu chatpa yab yadwa dusu akhoni adjustment khatorga simasu jing area da su than ma kan honage department akhoi MSC da hojik se budget da last year sida 80 lakhs masida department singna su MSC si hingna ba bus thabyo harimna mesi thanwa pambe si department singi magi budget lebina MSC sida akhoi budget loin le khanbig no ase simasi ro hangnim de ge haibni honorable na huja hangba chaga amara anira dupna sidi akhoi gi driver singi phifam si yanga gari de ready ni adum ai yanal ba dong hona jage thank you